Chingkhing leiriba Khunjasing Tumna Hatnaba Chatharakpa Thouongni haina Kadangband Apunba Naharol General Secretary Chinglen Thingujam na pendaba phongdorakli Kadangband Chingkhing pangthokpa paugi mifam amada wafam asi phongdokladuna mahakna makhachana hai ngadang numidang pung 10:30 tarapa adwaida Kadangband Pato maningda leiba khul ngakpa singi bunker singi mathakta drone paisilaktuna atamnana bomb thadaduna attack asi chatharakibani bomb thadara tungda so drone kaya ama Kadangband gi tongthakta koipai paidun leikhe drone pairakpagi makhol adu tabada Khunjasing mayum-mayumda fawba leibada akiba phongnakhe ngarang Kuki singna thadarakliba bomb ase punam mangarom oiramkani madugi manungda bomb amani pokai hawdabadagi Kadangband mathakta biyamna thengnakhe oirakliba phibam asida Kadangband gi biyam yumdabu leigadra lambi lamjawda leigadra khanbada awaba oire maram asina lengangna athubada mafam sing asida matik jaba state force thambibaga loinana signal jammer sing thambiyu haina mahangna appeal tarokli Kuki na kuturising thadariba ose akogi near bigi minung se haibe tare lanfamda bom thadaba natana yumnak tangjalaga bom thadaba yumgi manak mak bom thadaba gi asugum sai theng ma koi yam chawna mayok na basina koi amna ningam daba koi ateng panghaningba tawhaningba amama nasu kai tawhana birakta masi madi akoi da lejeriba akoi da kunngakchariba kingya da lejeriba koi da awa madi amna nangjari hai